ꯃꯌꯥꯡ ꯇꯣꯟ ꯐꯕꯅ ꯅꯣꯡ ꯆꯨꯕꯗ ꯎꯁꯣꯏ ꯆꯥꯅꯤꯡꯕꯅ ꯆꯥꯕꯩ ꯊꯛꯄ ꯌꯥꯏ ꯈꯜꯂꯒ ꯗꯦꯜꯂꯤ ꯂꯩꯅꯤꯡꯗꯦ ꯃꯌꯥꯝ ꯑꯩꯁꯦ ꯊꯥ ꯑꯃ ꯁꯧꯒ꯭ꯔꯤ ꯆꯥꯕꯩ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯇꯧꯅꯨꯔ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥ ꯊꯣꯡꯕꯗꯒꯤ ꯍꯥꯟꯅ ꯍꯧꯔꯒꯦ ꯁꯤꯒ ꯉꯥꯁꯤꯡ ꯊꯣꯡꯕꯅꯦ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯅꯅꯦ ꯑꯃꯦꯠꯄ ꯃꯦꯠꯀꯦ ꯍꯥꯏꯅ ꯃꯣꯔꯣꯛ ꯊꯨꯝ ꯇꯤꯜꯍꯧ ꯉꯥꯔꯤ ꯂꯧꯕ ꯑꯗꯨꯒ ꯃꯌꯥꯡꯇꯣꯟ ꯑꯗꯨꯒ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔ ꯑꯗꯨꯒ ꯃꯌꯥꯡꯇꯣꯟ ꯂꯩꯔꯦ ꯊꯕꯤ ꯑꯃ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯁꯤꯒꯤ ꯃꯊꯦꯜꯗꯤ ꯁꯤꯠꯇꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯊꯣꯡꯕꯗꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯉꯥ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯁꯤꯒꯩꯁꯤꯒꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯇꯤꯔꯤ ꯑꯩ ꯃꯦꯠꯂꯛꯀꯦ ꯃꯌꯥꯡꯇꯣꯟ ꯂꯩꯔꯦ ꯊꯕꯤ ꯂꯩꯔꯦ ꯑꯗꯨ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯟꯅ ꯃꯦꯠꯈꯤꯒꯦ 시즌에 씨가 탐그라게 시즈가 좀 내지 하시나 하와이자 맵히게 하나 모록새 우무로고 이게 하우가 되었네 제일 모록지디 하우고 하우때 그래서 चारगे मोरोक से मेट पर बुक जाते गाड़ी से अलो बने ऐसे हंडक खरने बुक से फस साउगत कइनो तौबा हाय तारे करि हाय हवाई चाची मिलागे ngasidi laida punna oina dum katlage mayam ngasidi mayang don sira thamgrage nga thongba ti oina dum ilage ngasi je phi je sumai le phi je nakalam de hekte ke no taw thar yai मथेन का जानता उधर है ना सीधे मथेन चाचा ने इसाके मयें आईडी नुंदांग चादा सुहंदा तराइdo mayam puna maktani se chaminar se mayam de ingar mi chapa hauraga isingana katang thakiyeba हंडक्से वीडियो सेमनिंग बगा फाउदे मैम ले इंग्रमी चाबा होरगा जा से करना जा akan jakung dah jakung tahu tidak kan
ꯃꯌꯥꯡ ꯇꯣꯟ ꯐꯕꯅ ꯅꯣꯡ ꯆꯨꯕꯗ ꯎꯁꯣꯏ ꯆꯥꯅꯤꯡꯕꯅ ꯎꯁꯣꯏ ꯀꯩꯅꯣ ꯇꯧꯕꯗꯅ ꯎꯁꯣꯏ ꯀꯥꯡꯁꯨꯗ ꯃꯌꯥꯡ ꯇꯣꯟ ꯍꯥꯞꯄꯒ ꯆꯥꯕꯗꯣ ꯆꯥꯕꯩ ꯊꯛꯄ ꯌꯥꯏ ꯈꯜꯂꯒ ꯗꯦꯜꯂꯤꯗ ꯂꯩꯅꯤꯡꯗꯦ ꯍꯧꯖꯨꯝꯒꯤ ꯑꯍꯥꯎꯕꯗꯣ ꯉꯁꯤꯁꯨ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯣꯅꯤꯀꯥ ꯆꯧꯁꯦꯅ ꯌꯥꯗꯦ ꯌꯥꯗꯕꯅ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯃ हवाईजहाज है हाय ꯃꯌꯥꯝ ꯑꯩꯁꯦ ꯊꯥ ꯑꯃ ꯁꯧꯒ꯭ꯔꯤ ꯆꯥꯕꯩ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯇꯧꯅꯨꯔ ꯃꯌꯥꯝ ꯍꯥꯏꯕꯤꯔꯣ ꯑꯩ ꯊꯥ ꯑꯃꯒꯤ ꯁꯧꯒ꯭ꯔꯤꯗꯤ ꯍꯧꯗꯦꯕ ꯂꯩꯇ꯭ꯔꯒ ꯃꯆꯩꯗ ꯐꯨꯠꯂꯒꯅꯦ ꯊꯥ ꯑꯃ ꯐꯥꯕꯩꯊꯥ ꯑꯃ ꯅꯨꯡꯇꯤꯒꯤ ꯁꯧꯒ꯭ꯔꯤ ꯆꯥ ꯉꯝꯕ꯭ꯔꯥ ꯉꯝꯗ꯭ꯔꯥ ꯍꯥꯏꯁꯦ ngà giàu su giàu để chúng ngà lấy từ cái sinh cái tay sinh thùng tì lâu thả cái nè phút rồi प्लेट के मनिंग नंबर कहीं की नंबर जी लुकती रहे स्ವಂತ
ꯃꯌꯥꯝꯅ ꯎꯁꯣꯏ ꯆꯥꯕꯁꯨ ꯎꯔꯒ ꯑꯩꯅ ꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯜ ꯂꯩꯔꯦ ꯆꯥꯅꯤꯡꯕꯅ ꯎꯁꯣꯏꯗꯣ ꯎꯁꯣꯏꯅꯤꯕꯨ ꯍꯥꯏ ꯚꯤꯗꯤꯑꯣ ꯑꯩꯅ ꯍꯪꯗꯣꯛꯎꯕꯗ ꯎꯁꯣꯏꯕꯨ ꯏꯔꯝꯃꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯌꯦꯡꯉꯕꯅꯦ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯕ ꯑꯗꯨꯁꯨ ꯎꯁꯣꯏ ꯁꯥꯡꯗ꯭ꯔꯤꯉꯩꯗ ꯎꯔꯛꯑꯕꯅ ꯇꯤꯟ ꯇꯥꯡꯉꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯑꯗꯣ ꯗꯤꯜꯂꯤꯁꯤꯒ ꯑꯩꯈꯣꯏ ꯍꯣꯖꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯑꯕ ꯑꯩꯅ ꯎꯁꯣꯏꯗ ꯆꯥꯗꯣꯏꯁꯤꯗꯤ ꯍꯥꯎꯔꯦ 맛있지 백화장 맨날 가라앉는 짜고 그거 저기서 붙더라고 이제 안 되면 Ngamadunisi나 Mayam hào chứ hào đấy hào chạm mệt tâm giàu mình hào đấy ngã trong một giàu đấy mấy sầu bi thùng với mấy giờ ba mầm giàu đấy mình hào đấy nasi gede chưa đúng tham mà cái mà thằng mù bằng anh blog anh đi unara say bye